Hey, Lata. Lata. Oh, tare. Ising gilasan to puro he. Oh. Kanina supum na pom sim khang. Kasi Hey, Papa. How? Singa do silere. Oh. Moi ba. How? Angang school gi PT hairune. Ai di karai di bisan. Thabak khara jalam du su. Thabak tu su ma pu du to na haire. Oi ji supum no pom khang da laire. Ado, ai ko ne. Isino ida khara hang usira. Karai de gi pirakkadoino. Hani gi lising manga so singdri. Ai gi pa oijara sune. Ikai ne. Nang nu pa na tro. Masi thokta na ba aina na pan du kala ma phamgi haidro. Khangde. Nang na san. Nang na thokpo to. Ai khangde. Wow, se. School dress ka se thieng ani se. Napani na kadai sa krabano khangde ba. Akwai papa da kondon ga yu ngol ho. Ngam ni ma. Kari thu e na yu ngawri no masagi phi thi na ba paisa di lek lek ge. Paisa tan ge ba wakhan di he khan da gai. Nongan ba gi thak ta na. Paung thinde나 가나 thinde로. To na ying khel de ko. Paung thinde로. Se. 나 thinde로. Walking set panene sakhraga. Yu ngawa ga halai. Pasa se kari sari kholi ha am te yem ponte. Nongan ba de. Sei bu lo. Mama yu thin lag. Na wa ngawa ga de. Babu, Oh. 那有常他也在的问你。 바봉은 이 싫어. 와 큰지 바봉 주는 거 있지. 좋아니 바봉. 아주디 아war롱기 이sit 나오에 나 밥이 용시야. 听着， 하. 听着。 나? 또, 난 현대식 동료로? 빨리, 저 씻고. 어이야. 나 때문에 워클도 되고, 아이디 람부 펑드레, 만하게 클럭 버시다. 어디 실내 강에. 강드레. 누가, 근데, 양봉이 워클. 네. 너도 이제 바지 퍼져보라. 바지. 오케이. Oye, paisalo. 저기 놓고. Saudi paisalo, wari sa na tsilo. Lo, na nâu chấm dây cái lọ. Lata기 qua sau rồi đi anh giờ tụi mình xoay ra đấy. Cùng làm cái gì mà tôi phụ thay cái đó. Lata se masak phadi phasabani ta. Mai kwar maro ma hauri ba. Dinu siye. Quase chão de leite. Yani log jaregi. Ite yi kwaje no mi sa haude de tum ga ya na te. Masa se ongan de bu itei mata. Ihan he hanu. Ni tu no se ni. Ai na pisi. Ai na kaya to hala.
마는 두칸 ꯑꯃ ꯐꯝꯃꯒ ꯑꯩꯒ ꯏꯆꯥꯒ ꯊꯥꯛꯅꯕ ꯉꯟꯅꯕ ꯍꯣꯠꯅꯔꯤ ꯑꯩꯁꯤꯕꯨ ꯃꯤꯔ ꯑꯩ ꯍꯤꯗꯥꯛ ꯊꯛꯄ ꯇꯣꯛꯑꯅꯤ ꯑꯗꯨꯒ ꯑꯐꯪ ꯊꯕꯛ ꯈꯔ ꯁꯨꯔꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯇꯦꯡꯁꯦ ꯄꯥꯡꯉꯒꯦ 마기 ꯃꯇꯦꯡ ꯄꯥꯡꯉꯒ ꯏꯆꯥꯁꯦ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯅꯕ ꯍꯣꯠꯅꯔꯒꯦ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ 이따. 이따 라북 잘루리로. 이따 오이세. 콜랑 소르브니 미. 아두부 까이저 빌루 이따. 아이세 이따. 이산 밤 타복도 오이드나. 호이. 아두기 수티 톨에. 호이 이따. 마마나마 마야마마. 돔담 떠우니야잖아. 따부자다 이따. 호이 이따. 아두다. 기타 워킹 zet라가 로켓 야나 바이나 워킹 톨에 이따. 이따 우리 라이브 파버니도. 로이나 파캉 파버니도 이따오기디. 아이기디 비석 빅투나 레홀리도. 수도 수야디도 이따. 호이 이따. 하나디 이따 오세 마판 팔음 가버니. 호이 주미 아두부디 이따. 미어베기 라이브 해버세. 땀방암 본데. 아두부 아이수 호나버 야버디 호너리. 호너이도 뭐야? 마닝 호즈라거나 좀 현절래. 하나디 야버네. 이따 오세. 호이. 마tam도데디 다운이네 이따. 호이 이따. 이따오나 박타 타gat비래 이따. 파레 아이수 웅살루기 이따. 이따 아이수 좀 쩌쩌르기게. 파니. 뭐 그게 더 오게 해요. 다들 시기 제승세 그야 가장 혼전비로 만든 놈다. 아이 제전바 허름만. 아니 호이 아이 언제나. 타박씨 나갔나? 다다. 그래도 타박씨 없나? 나한테 부탁이시. 아두는 독터 찾아봐 줘 다다. 나한테 부탁. 아두 독터 찾아봐 투나 찾아봐 줘. ꯑꯉꯥꯡꯒꯤꯅꯦ ꯄꯨꯖꯥ ꯇꯧꯕꯗꯣ ꯐꯖꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨꯀꯣ. 아이스 받아내면 있다고지. 꽝꽝 하지 뭐. 안다. 자, 깨비도 시보 반투비가 납더라. 숨망항식이 좀 납니다. 오. 커블로. 사랑이 드라마도 까마이까마이 강가게. 오자래디 능 얌 타글리해. 능이 액팅도 얌 퍼져이네고. 강대가 꽉 하연면서 말이네. 에이 나티 이따부터 생각 퍼져이. 이따오는 사보다. 아직 타와야오는 뒤떡 집은이. 얌 박자가자니 해 이따 생문이. ꯇꯥꯗ ꯗ꯭ꯔꯃꯥ ꯄꯤꯂꯛꯈꯤꯗꯕꯅꯤ. ngaraangi drama 파자마기다 이따오다 리게는 락셔리니. ꯐꯝꯕꯤꯔꯝꯃꯣ. ꯆꯥ ꯃꯅꯥꯛꯇ ꯂꯧꯖꯔꯨꯈꯤꯒꯦ. 짜디 탁들어수 야랍니다. 라오 간디 리아션이 오자오이 미암 가이네르머니. 샷시라 간디. 라오 샷시라. 나와도 로디에 너랑이 생도. 너희는 이 티봉 타기라 버려. 아이는 비닐 도간 밤닝데 똑하네.
ꯅꯣꯏ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯑꯩ ꯅꯨꯄꯤꯗꯒ ꯃꯣꯏꯅ ꯍꯨꯟꯗꯅ ꯉꯥꯡ ꯁꯥꯏ ꯍꯩꯃꯥ ꯗꯃꯥ ꯄꯥꯔꯇꯤꯁꯤꯡꯗꯤ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯗꯅ ꯆꯥꯗꯤ ꯁꯦꯞ ꯇꯧꯔꯦꯗꯅ ꯃꯉꯥ ꯑꯥ ꯏꯁꯥꯗꯣ ꯈꯔ ꯏꯪꯕ ꯅꯨꯡꯉꯥꯏꯕ ꯈꯔ ꯏꯪꯉꯤ ꯐꯩꯖꯨꯞꯇ ꯁꯨꯞꯆꯜꯂꯛꯑꯣ ꯀꯩꯁꯨꯕꯨꯗꯤ ꯇꯧꯔꯔꯣꯏꯗ ꯑꯩꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯜꯂꯕꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯃꯣꯏꯕꯥꯕꯨ ꯅꯪꯁꯦ ꯑꯩꯅꯅꯦ ꯌꯥꯝ ꯋꯥꯍꯜꯂꯦ ꯑꯩꯁꯦ ꯀꯨꯏꯅ ꯄꯨꯟꯁꯤꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯃꯣꯏꯕꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯍꯩꯗꯦ ꯃꯣꯏꯕꯥꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯣꯏꯒꯅꯨ ꯅꯪꯁꯦ ꯋꯥꯍꯧꯔꯅꯤꯗꯀꯣ ꯀꯩꯅꯣ ꯃꯣꯏꯕꯥꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯥ ꯏꯆꯥꯁꯤꯒꯤ ꯈꯜꯂ ꯍꯤꯡꯒꯗꯕꯅꯤ ꯑꯩꯅꯁꯨ ꯉꯝꯅꯕ ꯍꯣꯠꯅꯈꯤꯅꯤꯌꯦ ꯅꯪ ꯗꯨꯀꯥꯟꯗꯣ ꯈꯔ ꯈꯟꯅ ꯉꯟꯅ ꯍꯜꯂꯛꯑꯣ ꯉꯟꯅꯕ ꯍꯣꯠꯅꯒꯦ ꯏꯆꯥꯁꯦ ꯃꯊꯟꯗ ꯂꯩꯕꯗ ꯋꯥꯏ ꯅꯪꯅ ꯊꯦꯡꯅ ꯂꯥꯛꯑꯒ ꯏꯆꯥꯁꯦ ꯅꯪꯕꯨ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯏ ꯐꯔꯦ ꯅꯪꯒꯤ ꯆꯥꯛ ꯏꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯆꯠꯂꯣ ꯑꯩ ꯆꯥꯛ ꯑꯁꯥꯕ ꯈꯤꯇꯪ ꯂꯧꯊꯣꯛꯎꯒꯦ ꯆꯥꯛꯈꯣꯝ ꯑꯝꯇꯪ ꯆꯥꯁꯤꯀꯣ ꯍꯣꯏ ꯃꯉꯣ ꯕꯕꯥꯁꯦ ꯉꯥꯟꯕꯤꯔꯝꯃꯨꯀꯣ ꯕꯕꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ 이붕어 레이트로 ꯀꯅꯥꯅꯣ 이제 ꯍꯣꯏꯔꯣꯏꯔ ꯆꯪꯕꯤꯔꯣ ꯁꯤꯗ 이붕어 ꯑꯁ 이붕어ꯁꯤ ꯌꯥꯝ ꯆꯥꯎꯔꯝꯃꯦꯅꯦ 짜오라버니 ꯐꯝꯃꯣ 이제 ꯀꯩ ꯂꯩꯔꯦ 이붕어 ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯅꯕꯥꯏꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯔꯨꯕ ꯑꯅꯥꯕ ꯑꯃꯒꯤ ꯂꯩ ꯑꯗꯨꯅ ꯁꯦꯜꯁꯨ ꯆꯪꯒꯗꯕ ꯑꯗꯨꯒꯤ 이붕어ꯗꯒꯤ ꯁꯦꯜ 5,000 ꯈꯛꯇ ꯂꯧꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ 이세도 ꯑꯩꯒꯤꯗꯤ ꯂꯩꯇꯦ ꯑꯗꯣ ꯑꯩ ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯍꯪꯉꯨꯈꯤꯒꯦ ꯍꯣꯏ ꯉꯥꯛꯇꯪ ꯐꯝꯃꯝꯃꯨꯀꯣ ꯍꯣꯏ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯆꯦ ꯂꯥꯛꯏꯁꯦ ꯑꯃꯨꯛꯇ ꯈꯔ ꯄꯤꯈꯤꯁꯤꯗꯅ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅꯣ ꯍꯥꯟꯅꯒꯤ 5,000ꯗꯨꯁꯨ ꯄꯤꯗ꯭ꯔꯤ ꯁꯦꯟꯕꯨ ꯑꯉꯥꯡ ꯃꯆꯥ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯄꯨꯡꯄꯤꯗ ꯄꯤꯌꯨ ꯍꯥꯏꯔꯣ ꯂꯩꯇꯦ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯄꯤꯅꯤꯡꯉꯥꯏꯅꯣ ꯀꯗꯥꯏꯗꯒꯤ ꯂꯩꯗꯣꯔꯤꯒꯦ ꯀꯔꯤ ꯊꯣꯛꯑꯦꯅ ꯉꯥꯡꯖ ꯁꯥꯏꯅꯣ ꯑꯩ ꯅꯍꯥꯟ ꯄꯤꯈꯤꯕ 50,000 ꯀꯥꯏ ꯆꯠꯈ꯭ꯔꯦ ꯅꯆꯥ ꯃꯌꯥꯝ ꯐ꯭ꯔꯤ ꯊꯤꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯕꯤꯔꯅꯨ ꯍꯪꯉꯨꯔꯣ ꯀꯅꯥꯗꯅꯣ ꯆꯠꯂꯣ 이제 오시네. hꯧꯖꯤꯛ ꯃꯇꯝꯁꯤꯗꯅꯦ ꯈꯔ ꯁꯨꯅꯣꯝꯗꯅ ꯍꯣꯠꯅꯕꯤꯌꯨ ꯑꯩꯈꯣꯏꯁꯨꯅꯦ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕꯅꯤ ꯃꯤꯉꯣꯟꯗꯒꯤ ꯁꯨꯝ ꯍꯪꯅꯤꯗ ꯈꯜꯂꯩꯔꯗꯤ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯜꯂꯨꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯤꯅꯤ ꯏꯆꯦ ꯃꯥꯁꯨ ꯂꯩꯇ꯭ꯔ ꯃꯥꯅꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯗ ꯑꯩ ꯄꯤꯗꯤ ꯌꯥꯝ ꯄꯤꯅꯤꯡꯕꯅꯦ ꯑꯗꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ 이붕어 나바이도
ꯑꯔꯨꯕ ꯑꯅꯥꯕ ꯑꯃꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ ꯁꯦꯜ ꯈꯔ ꯆꯪꯉꯤ ꯍꯥꯏ ꯑꯗꯨꯒꯤ ꯏꯕꯨꯡꯉꯣꯗꯒꯤ 5,000 ꯈꯛꯇ ꯂꯧꯒꯦꯅ ꯂꯥꯛꯄꯅꯤꯅꯦ ꯅꯆꯦꯁꯦ ꯐꯔꯦ ꯏꯕꯨꯡꯉꯣ ꯂꯩꯇ꯭ꯔꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯏꯆꯦꯁꯨ ꯂꯩꯔꯝꯒꯗ꯭ꯔꯥꯅ ꯍꯪꯕꯅꯤ ꯂꯩꯇ꯭ꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ 이붕어 ꯆꯠꯁꯤꯁꯦ ꯑꯗꯣ 이제 ꯆꯥ ꯊꯛꯈꯤꯁꯤ ꯀꯩꯅꯣ ꯀꯣꯟꯅ ꯊꯛꯒꯦ ꯌꯥꯔꯦ तामो ꯑꯩꯒꯤ ꯀꯣ ꯁꯥꯕ ꯂꯥꯛꯑꯅꯤꯗꯣ ꯍꯧꯒꯠꯂꯣ ꯑꯩꯒꯤ ꯀꯣ ꯁꯥꯕ ꯂꯥꯛꯑꯣ ꯑꯩꯒꯤ ꯀꯣ ꯁꯥꯕ ꯍꯥꯏꯗꯥꯏꯅꯦ ꯂꯥꯛꯑꯣꯀꯣ ꯑꯩ ꯁꯠꯂꯝꯃꯒꯦ ꯀꯣ ꯇꯞꯄꯝꯃꯒꯦ ꯑꯁ ꯉꯁꯤꯗꯤ ꯂꯇꯥꯗꯣ ꯃꯪꯗꯕ ꯎꯔꯝꯃꯤꯅꯦ ꯑꯁ ꯃꯥꯏ ꯀ꯭ꯋꯥꯗꯨꯝ ꯆꯥꯔꯨꯈꯤꯒꯦꯗ ꯇꯥꯃꯣꯅ ꯏꯇꯩꯃꯅ ꯇꯥꯏ ꯀ꯭ꯋꯥꯗ ꯅꯨꯡꯇꯤꯒꯤ ꯊꯋꯥꯏ ꯇꯥꯅ ꯆꯥꯕꯤꯔꯤꯁꯤꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯑꯩꯅ ꯆꯥꯅꯤꯡꯉ ꯆꯥꯅꯤ ꯆꯥꯅꯤꯡꯗ ꯇꯣꯛꯅꯤ ꯅꯪ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯍꯥ ꯏꯕꯥꯅꯤ ꯉꯁꯤꯗꯤ ꯁꯨꯡꯊꯦꯡ ꯊꯦꯡꯅꯒꯨꯝꯁꯤ ꯑꯩ ꯆꯠꯂꯦ ꯑꯩꯗꯤ ꯑꯍꯟ ꯑꯃ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯍꯪꯖꯕꯅꯤꯗ ꯇꯧꯗꯉꯥꯏ ꯈꯨꯃꯤ ꯇꯧꯗꯉꯥꯏ ꯈꯨꯃꯤ ꯇꯧꯗꯉꯥꯏ ꯈꯨꯃꯤ ꯇꯥꯃꯣ ꯇꯥꯃꯣ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯅꯪꯅ ꯄꯩꯁꯥ ꯊꯨꯡꯅꯕ ꯄꯩꯁꯥꯁꯨ ꯇꯥꯟꯕꯁꯨ ꯅꯠꯇꯕꯅꯤꯅ ꯏꯆꯦꯗꯒꯤ ꯆꯦꯡꯗꯣ ꯕꯦꯈꯥꯏ ꯑꯃꯇ ꯁꯣꯠꯈꯤꯁꯦ ꯊꯥ ꯑꯃꯇ ꯄꯤꯒꯦꯅ ꯍꯥꯏꯔꯤꯁꯦ ꯑꯁ ꯀꯃꯥꯏꯅ ꯂꯧꯔꯨꯗꯣꯏꯅꯣꯗ ꯃꯃꯥꯡꯗ ꯑꯅꯥꯕ ꯑꯅꯥꯕꯒꯤ ꯄꯩꯁꯥ ꯂꯧ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯄꯤꯍꯧꯗ꯭ꯔꯤꯗꯨꯗꯤ ꯅꯪꯅ ꯌꯥꯗꯗꯅ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯦꯡꯗꯣ ꯁꯣꯠꯀꯦ ꯈꯣꯠꯀꯦꯅ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯣ ꯏꯀꯥꯏꯗ꯭ꯔꯣ ꯏꯀꯥꯏꯔꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯥꯛꯇꯤ ꯀꯗꯥꯏꯗꯒꯤ ꯂꯩꯅꯤꯁꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯁꯤꯕꯨ ꯂꯩꯇꯤꯌꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯕꯥꯏꯗ ꯍꯥꯏꯔꯒ ꯑꯃꯨꯛꯇ ꯍꯪꯉꯨꯗꯅ ꯈꯪꯗꯦ ꯅꯪꯅ ꯏꯆꯦꯗ ꯍꯥꯏꯒꯦꯔꯥ ꯏꯕꯥꯏꯗ ꯍꯥꯏꯒꯦꯔꯥ ꯅꯪ ꯊꯣꯛꯄ ꯉꯝꯅꯅꯕ ꯆꯠꯂꯣ ꯆꯠꯂꯣꯃꯤ ꯅꯪꯕꯣ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ 이씨는 서고 이래가 ACI 실력이 그렇게 하는 거 좀 이유로서잖아. 가서 입는 게. 시우이도 정부에도 그람 라이브 우더도 다이 콜라이 그래도 입는 거. 시다이 그노마 하이기나 좀 답라거니다 거의 지행 렉더나 자라 현드나 와브 아도 지행도 지역이 두간도 지행 레이브니나 이도 지행 백은 그때 소치라이나 좀 하이기나 라거니다 아도기도 계속 칼로인다. 이제 레기시니 이따지 근데 와도 야 본데 나와라 이제 리세기기 나. ꯀꯔꯤ ꯀ꯭ꯋꯥ ꯂꯧꯁꯤꯒꯦ ꯏꯇꯩꯃꯅ ꯍꯥꯎꯔꯦ ꯍꯥꯏꯕ ꯀ꯭ꯋꯥ ꯑꯃ ꯍꯦꯛꯇ ꯄꯤꯕꯤꯔꯣ ꯌꯥꯔꯦ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯂꯥꯛꯄꯤꯌꯣ ꯍꯥꯏꯖꯔꯤꯅꯦ ꯑꯩꯈꯣꯏꯗꯤ ꯃꯍꯥꯎ ꯑꯃꯇꯪ ꯇꯝꯕꯤꯔꯒꯅꯦ ꯑꯗꯨꯝ ꯈꯪꯉꯅꯤ ꯍꯥꯎꯏ ꯍꯥꯎꯇꯦꯗꯨꯁꯨ ꯃꯌꯥꯝꯅ ꯍꯥꯏꯅꯕꯅꯤ ꯍꯣꯏ ꯍꯣꯏ ꯀ꯭ꯋꯥ ꯁꯣꯝ ꯂꯩꯖꯔꯦ ꯏꯃꯥ ꯁꯤꯗꯩ ꯂꯧꯕꯤꯔꯣ ꯃꯥ ꯁꯤꯗꯤ ꯑꯆꯣꯏꯕ ꯑꯝꯇ ꯂꯩꯇꯦ ꯏꯕꯨꯡꯉꯣ ꯏꯇꯩꯃꯒꯤꯗꯨꯝ ꯑꯣꯏꯕꯤꯔꯣ ꯌꯥꯔꯦ ꯁꯤꯒꯨꯝꯕ ꯃꯤ 2-3ꯗꯪ ꯂꯥꯛꯑꯗꯤ ꯑꯩ ꯗꯨꯀꯥꯟ ꯊꯣꯛꯂꯛꯑꯣ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯤ 4-5ꯗꯤ ꯐꯥꯗ ꯌꯥꯗꯦ ꯌꯨꯝ ꯄꯨꯕ ꯉꯝꯅꯕꯅꯤꯗ ꯑꯔꯥꯟꯕ ꯇꯧꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯊꯣꯡꯗꯨ ꯂꯣꯜꯂꯁꯤꯗꯅ ꯍꯣꯏ ꯂꯣꯜꯂꯁꯦ ꯂꯣꯟꯅꯕ ꯇꯧꯔꯁꯦ ꯆꯪꯕꯤꯔꯛꯑꯣ ꯃꯣꯏꯕ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯕꯣꯔꯗꯤꯡꯗ ꯊꯤꯟꯒꯗꯕꯗꯣ ꯆꯠꯀꯗꯕ ꯊꯦꯡꯖꯜꯂꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯟꯕꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯂꯥꯛꯒꯦ ꯍꯣꯏ ꯆꯠꯂꯁꯤ ꯂꯥꯛꯒꯦ
Ai carbo. Ada piro lagi ni ada puro. Tingin he angan kucing dah puro. Lama. Puro. ꯑꯊꯨꯕ ꯍꯧꯖꯤꯛꯇꯤ ꯑꯣꯏꯕꯁꯨ ꯀꯝꯄꯅꯤꯒꯤ ꯊꯕꯛ ꯇꯧꯔꯦꯀꯣ Tauri. ꯑꯩꯁꯨ ꯗꯨꯀꯥꯟꯁꯦ ꯍꯥꯟꯅ ꯗꯨꯀꯥꯟꯗꯨꯗꯒꯤ ꯈꯔꯗꯤ ꯆꯥꯎꯈꯠꯂꯦ ꯃꯌꯥꯝꯒꯤ ꯃꯤꯃꯥꯟꯅꯕꯁꯨ ꯉꯝꯃꯦ ꯑꯗꯣ Wai ni ngọc sẽ đi cái sự quay. ꯋꯥꯏꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤꯕ ꯒ꯭ꯌꯥꯟ ꯇꯥꯔꯁꯦꯕ Nó này cũng là tao cũng cái. ꯑꯗꯨꯅꯦꯕ ꯑꯗꯣ ꯑꯉꯥꯡꯁꯨ ꯕꯣꯔꯗꯤꯡꯗ ꯊꯤꯡꯈꯤꯗꯧꯅꯤꯅ ꯑꯩꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦꯕ Yêu sẽ lưu lô, lưu đi ai cũng sẽ đi. ꯂꯣꯏꯁꯤꯟꯗꯣ ꯑꯃꯨꯛꯗꯣ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯅꯦ ꯉꯥꯏꯍꯥꯛ ꯈꯛꯇꯪ ꯂꯩꯔꯛꯁꯦꯕ Ra sẽ đi. ꯑꯁ ꯉꯁꯥꯏꯗꯕ ꯀꯨꯏꯔꯦ ꯑꯍꯥꯎꯕ ꯆꯥꯊꯣꯛꯁꯦꯕ ꯑꯗꯣ ꯑꯩ ꯂꯣꯏꯁꯤꯜꯂꯛꯄꯒꯦꯀꯣ Angan di school itu lower sih. ꯑꯉꯥꯡ ꯁ꯭ꯀꯨꯜꯗꯩ ꯂꯧꯗꯣꯏ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯑꯗꯨꯒ ꯈꯔ ꯂꯩꯕꯤꯈ꯭ꯔꯁꯦ ꯑꯗꯨꯝ ꯁ꯭ꯀꯨꯜꯗꯩ ꯂꯧꯈꯠꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯦ ꯁ꯭ꯀꯨꯜꯗ Ada.